당실입니다. 왜 살렸는데요? 배가 침몰된 것 같아요. 배가 침몰해요? 새 이름이 뭡니까, 새 이름? 새월후요, 새월후. Ayuki pung nipan ngi minit yang kai nipan chatpada ngairi. South Korea gi awang thangba byong pungdo dagi kilometer 2.7 lapa samudra gi imai amadagi distress signal amalaki. Numit adu 2014 gi April gi tang taraga taruk ni. Dan lising taruk ka chanipan ko mga lumba vessel aduda passengers amadi crew members punna chamriga Umdraka taruk yaukiba ferry adu yamna khudongthiba pungpham amada lerami. Ferry adu yamna thuna paitharak lamki amadi atenba matam kharagi manungdadi soidana lupkragani. Adubu passengers sing aduda makhoina leiriba mafam aduda layu amadi makha taba instruction ngainanaba khangalaki. Adubu decision asina yamna chawba kawba ngamnaroidaba asi anagi thaudok ama ohenki. Passengers amadi crew members chamri ga humra ka taruk adugi manungda chahum ga taruk khudongthiba aduda leikide. Makhoi sing adugi manungda Denon High School gi satra chani ga yang ka yauki. Manak nakpada leramba fishing boats amadi commercial vessels in Korean Coast Guard na mafam adude yauksalak jingay da laktuna miyoi chawrak na chama ga humra ga ni thoiram kanbiki. Seoul na lukkiba Thoudok asina maram oiraga South Korea da social amati political oiba yamna chawba irang ama thokki. South Korea gi praja singna ferry adugi captain amadi crew singi thong aduda yamna penakiti. Masigi mathakta matam adugi president Jun Haigi administration disaster response tawkiba adugumba thoksadagi mawong Korea Coast Guard ki yamna professional oidaba thawong amadi South Korean media na passengers mayam adu rescue tawre haina lana paudongkiba aduna praja mayam amadi imung manunggi misingda aduki matik thamoi sokanki. 2014 gi May gi tang taraga mangada Seoul gi captain amadi crew members ahungi matakta mihatpagi charge toki aduga crew members tara mathoidana ship adubu thadokduna chenkibagi maral piki. Ferry gi operator Chonghai Marine gi owner Yobun Yunsu Fananaba warrant issue tawki adubu mapa marang khamdan mangki. Adubu 22nd July 2014 da Yobun asi haksang oina lamang amadagi fangki. Daily Dose Manipur na mayambu ahan mamokta da taram na okcheri ngasi mayam ginamakta puduna lakcheriba video asidi asengba Thoudok wathokta yumpham oiba adugumba Wari amani haiba Thoudok asi South Korea da April gi tang tara taruk 2014 haiba numit asida Thokhiba yamna tamthiraba Thoudok amagi wari ni. Mayamna video asibu loiba fawbutang yengbiduna wari asibu mapungphana karino haiba adu khangbiu. Seoul kowa South Korea gi jahaj asina hiraknaduna lupkhibagi wari asi mapung oin haudringagi marak asida Seoul haiba jahaj asigi background gi maramda khara khangminasi. MV Seoul haiba ship asi Chonghai Marine Private Limited na 8 October 2012 da Japanese company A-Line ferry dagi laiki. Matam aduda MV Seoul asi ferry naminawi haina kaurami amadi masi 1994 dagi 2012 fawba sinaraklaba amanba ship amani. Masigi matungda ship asida modification kaya ama tawduna passengers amadi pochai yamna hapa yananaba semdoki. Tasengna masi illegal oirabasu Korean Register of Shipping na pass tawki. March ki tang taraga mga 2013 haiba numit asidagi MV Seoul asi sinabasu hawki. 15 April 2014 gi numidang waram gi pung 3:30 taba matamda Seoul kawa jahaj asi Incheon dagi Jeju Island fawba chatnanaba thorang tawki. Adubu leichin yamna thabana maram oiraga Shipping Association na atingba thamki. Masigi matung numidang gi pung 9:30 mga aduwaida weather khara farakpadagi Shipping Association na departure gi athingwa lokthokki amadi nungthang gi pung 8 da Seoul na Jeju Island gi damakta Incheon port thadokki. Hairiba Seoul gi khongchat aduda passengers chamri ga nifu ga humdoi crew members kuntra ga humdoi car chama ga marfu manga punna
ton 2142.7 oiki. Passengers chamiriga nipu hundoi adugi manungda passengers chahunga kunga mangadi Danwon High School gi satra ngaktani. Tasengna satra mayam adu field trip oina Jeju Island chatpani. Makhoi ayambana mapunsigi ahanba sipta tongwa ngaktani aduna makhoi mayam aduki matik harau tayamna tongki. Passengers mayam adugi manungda passengers manga khakti Korean nationality oikiramde. Khongsat adugi captain na Lee John Siok na oiki. Mahak matam aduda chahi humpuga mapanrom sure amadi contract basis ta matam kharagi captain oina lakyoni. Lee ase aduki matik high singlaba chahi nipugi experience lerba captain amani amadi haiba route asida kayar khannasu mahakna chatkre. Makhoi crew members kuntra humdoi adugi manungdasu taraga mapandi part time oina chawwa miyoi oiki. Laibak tiraba Thoudok adu thokraba matungda kona investigation tawraba matungda khangwa ngamki madudi Seoul na departure tawkiba matamda 2142.7 tons ki cargo puki tasengna maximum capacity di 987 tons ka oigadabani. Masigi su matakta Seoul da habliba cargo sing haibadi arumba pot car na singba sing adusu ningtijana phajinu thamnamde. Ship adugi ballast tank ta sopnatagi ising 761.2 tons on board ta yauki. Haiba ballast tank asisu mamangi khongsat ki matungdagi maintenance su tawkidi. Seoul gi regular captain Sin nadi mangjawnana Seoul gi stability asi yamna hanthare haina complaint kyarak tawbu laikre adubu company na mahaku fire tawgani haina threaten su tawbiki. Captain Sin na 1st April 2014 dasu Seoul gi yaraktraba steering gear su same na bahai ki adubu thabak oina ontokite. Korean register na 24 January 2014 da stability test tawda asumna report speaki. Seoul ase modification tawbana yamna thina lumale amadi stable oibisu watle haina. Yamna thina ngakliba amana aduk chawrba shipping company Chonghejen na makhoi gi crew members singbu safety training tawnanaba sumnatagi $2 kharcha tawi madusu paper certificate lainanabada oina sijne. Masina takpadi Chonghejen company na makhoi gi crew members sing adu ningtijana training pidi haiba. April gi tang 13 2014 yumja kisin numitni. Ayuki pung tarit ka makhai taba matamni. Third officer Park Han Kyul amadi driver Cho Junna duty take over tawba matamni. Matam aduda Seoul asi chatpham thokpa route aduda 165 degree aduga speed na 37 km/h da thaurami. Ship aduda radar ani amasu operate tawrami. Ayuki pung 9 minute kun chatpa aduwaida Seoul asi Manipur channel yogodaba subnatagi kilometer 3 dagina kilometer 5 fawa walami. Park na choda order tawki madudi steering system adu autopilot tagi manual da change taw haina. Pung 9 minute kun gatare chatpa ayuki matam aduda Manipur channel yoraki. Manipur channel asi lanma matam da ship singna yamna section na lani maramdi channel asigi ising ichel asi aduki matik yamna kale. Adubu Seoul na hairiba Manipur channel asi yorokpa matam dadi iraisu yamna kandaba yamna normal oiba matamni. Incident adu hek thoktringai mamangda school gi satra singna cafeteria da breakfast chaduna yamna yaya langna lainaki. Ayuki pung 9 minute nipu chatpa matamda namkiba CCTV footage da angang mayam aduna harau tayamna amaga wari watai sanaba ui. Thoudok aduna hek thoklamdai Park amadi Cho animak ship adugi wheel gi nakan da lerami. Matam aduda Captain Lee di mahaki cabin da pothaduna leki. Pung 9 minute nifu taruk chatpa aduaida Seoul asina speed 33 km/h amadi course na chawarak na 135 degree da oirami. Park na Cho da order tawki madudi ship adugi course adu 135 degree dagi 140 da change taw haina. Amuksu pung 9 minute nipu 9 chatpa aduda ship adugi course adu 140 dagi 145 degree da change taw haina Park na Cho da amuk order toraki. Adubu
ship adugi starboard adu yamna lumbana maram oiraga yetlomda mamai chumma matamda hena kaksin kirami masigi su matakta ship adugi wheel su yakiramdi masina maram oiraga wheel adu opposite direction mamai chumnanaba pakna order tawraki matungda degree taraga mangarom ship adu opposite direction da mamai chumma mungamki jahaz aduna yetlomda chepta kibana maram oiraga nakan amaronda cargo sing adu loina ontaraklami matam aduda passenger singna ahuba yaisinabagi khonjel su tanaki private cabin da laikiwa captain lee amadi ship adugi crew member sing adu mafam aduda tunamak generaki ship adugi engine adu chona mutatki pung nipang minute yangkai chatpa aduda chona engine room adu vacate tawnanaba assistant engineer da call tawduna order tawki Sewol na khara lupa hek hawrokpa matam adudagi hauna ferry gi intercom da tatana hana leiba mafam adudagi lengdana lainanaba announce torki hairiba announcement adu communication officers kang hai siona manual yengdavida lauthorkibani makoina tongliba hi adu hirakna re haibagi paw adu ayuki pung nipan gi minute yang khaigani thoi chatpa matamda mic ta lauthorki passengers mayamna lairiba compartment manungda ising sanglaba fawba lengdana layu haina lauthoraki takta haiba announcement aduga chap manana captain lee na su passengers mayam aduda makoina lairiba mapam adudagi lengdana layu makoi bu soidna kanba lakani haiduna tatana haiki masi hairam laga captain lee mapam adu thalokna chen kirami Thoudok adugi ahanba emergency call adu Choi Duk Ha Kauba Danon High School is Satra Amana Ferry Manundagi 911 dial Tauduna inform Jauki Magna Jiolanam do fire station da Sewol Asiluk Hauri Haina emergency call Dauki Ayukipung Nipan Gamini Yankai Gamari Chatpa Matamda Choi na Mokpo Coast Guard ka pau fauna ngamki Coast Guard na ship adugi coordinate supirak na wahiraki Minute ahungi manungda Mokpo Coast Guard Station Situation Room na petrol vessel number 123 mapam aduda chatna bakhangan ki amadi pung nipan gi minute yangkai ga nipan chatpa matamda vessel adu thau hauki ayuki pung nipan gi minute yangkai ga manga chatpa matamda Sewol gi cruising na su ahan ma distress call oina Jeju gi BTS ki kutangda Korean Coast Guard makhoi gi ferry adu hirak na ri haina pau pirakki Punipan gi minute yangkai ga taruk chatpa matamda Jeju BTS na Jeju Coast Guard ta pau piki amadi minute ahum leiraga Mokpo Coast Guard ta pau piki adubu laibuk favdagi Mokpo Coast Guard na hanana choina call torpa adudagi Sewol damna chatkirami matau asumna matang pau faundana amadi manak nakpada leramba ship amadi fishing boat na chingba mayamda distress call broadcast chawduna inform tawki ayuki pung mapan gi minute kun gomda chatpa matamda BTS na Sewol gi crew singda passenger sing mayam adu life jacket litna ba pau piki matam aduda passenger sing ga pau fauna ba broadcasting equipment adu su yakiramde mapan gi minute kun ga manga chatpa matamda captain lee da BTS na evacuate chawna gi decision adu yama thuna launa ba khanglaki amadi petrol boats amadi helicopter su Thoudok thokum aduda minute tara gi manungda soidna laklagani haibasu khangwa ngamki maram aduna captain lee na passengers mayam aduda laiba mafam adudagi lengna lainanaba khanganki hirakna ba Thoudok adugi matam aduda crew members sing adudi beer su thaklami laibak thibadi captain lee amadi mahaki crew members sing aduna passenger sing mayam aduna cabin da lengdana lehelamlaga mafam adu thadokna chen kiba aduni Captain Lee, Cho amadi first and second mates makoi sing asi ihan hanbu oina rescue tawba ngamki Sewol na hek hirakna ba matam aduda passengers kharati crew members sing na haiba induna cabin manungda ising sangla fawba lengna leki Sewol da tongkiwa Denon High School satra ayamba angang su oibana announcement da haiba order adu induna leki order adubu in the vida chain kiba passenger singna ship adugi matak thangma sarukta kaaduna ising da chongthaki amadi rescue su tawhanba ngamki Thoudok asigi matungda Danon gi satra singna Sewol na lupjingin makoi gi
cabin manungda namhoba video kya amasu recover tawki. Video aduda mafam aduda lengdana leibagi announcement su tai. Khara amana fagi jogai tongnabagi video, khara amana life jacket lisinbagi video aduga satra khara nadi farewell fau pibagi video namki. Jahaz aduna pura loop jingegi marak aduda passengers kaya amana makhoi gi imung manungda call kaya ama tongnaki. Text message kaya ama thanaki. Adubu aroiba message aduna pung 10 minute 13 chatpa ayuki matam aduna khwaidagi ikon konba oiki. Ayuki pung 10 minute kun ga humdoi chatpa fawwa rescue operation adu chathaki. Matam aduda Sewol gi ayam sarukki ising manungna laikre. Subnatagi sip adugi maning thangba saruk kharatamak tauduna laiki. Masigi matungda South Korean media singna passengers loinamak kalle haina report tawki. Tasengbadi passengers tangkhai amadi thiba khangdriba matamni. Sewol na pung 2:30 gi manungda pura irolungda lupki. Nungtil gi pung 1 minute 3 da maraibuk thiraba hi adu naha oiraba satra kaya aduga loinana irolungda lupki. Masigi matungda Republic of Korea Army gi Special Warfare Command gi Special Force chamo yangkaina thiba humbagi thabak hauki. Masigi sumathakta civil private companies kya gi diver singna hairiba Thoudok aduda thiba khangkidraba passengers kaya adubu ising manungda thibada yama chawna mating pangki. Weather fatabna maram oirga rescue operation aduda akaiba kaya amasu thokanki. Humni suba numita haibadi April gi tang 19 da Korean Coast Guard na ship aduda nungsit kam sinduna survivors singi nungsit ki pocket siamna na batawki. Divers kana passengers cabin fawwa changna na ba hotnaki adubu cargo gi mafam aduda gi henwang ngamkiti. Numit humni fawwa passengers amata kanba ngamkiti operation aduda divers kaya amasu sikhi. Ising manungda laikraba Sewol adudagi punna passengers chaniga maudra gi asiba haksang recover tawki. Makhoi sing adugi manungda passengers chani yangkaidi Denwon High School gi second year gi satra ngaktani. Lemoriba passengers manga amadi ngasi fawwa thiba khangdena leiri. Asiba haksang sing adugi marakta ihan hana call tawrkiba Choi Dok Hasu yaurumki. Mahaki call aduna miyoy kya amaki punsi su kanba ngamkibani. Atay satragumna makhoi mayam adu April thagi yening hulakpa matam aduda South Korea gi khwaidagi fazaba mafam aduda school trip oina chatkibani. Adubu maraibak thirba makhoi mayam adu mayumna halakpa fangkiti. Lup kraba hi adu sahi ahungi matung haibadi 23rd March 2017 da Gangfanda pukhalaki. South Korea gi government gi maikaidagi sip adubu lapkatpada sahi ahum changanki. Amuk nahona na Sewol na laymaida pukhalakpada laikhidraba imung manunggi miyoy kayana thamoy sokno kapki. Karigumba Chonghajan Private Limited na ahenba pamnundraba Korean Coast Guard na matam chana rescue chawiramlaba matam adugi South Korean sarkar na matik chaba action lawiramlaba amadi Sewol gi ship gi crew members sing aduna situation aduga chanaba announcement pibiramlaba makhoi satra sing adu ngasi ekhoigi marakta soidina leiramgani. Adubu ngasisu awaba taraba imung manungsingi wahangdi karigidamakta Sewol asi lupkribano amadi passengers mayam adubu karigi kan kitribano haiba wahang asini.